ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯗꯤ ꯌꯦꯡꯕ ꯐꯪꯅꯤ ꯁꯤ ꯃꯐꯝꯁꯦ ꯇꯣ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯄꯨꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯏꯁꯩ ꯅꯝꯃꯨꯒꯦ ꯀ꯭ꯋꯥꯔꯣꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯌꯧꯔꯒꯁꯨ ꯅꯝꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗꯗꯤ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯉꯥꯔꯦꯟ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯅꯝꯃꯔꯣꯏꯒꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯂꯩꯔꯦ ꯁꯤꯅ ꯂꯩꯍꯧꯒꯗꯕꯅꯤ ꯁꯤꯅꯁꯦ ꯀꯩꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯥꯗ ꯌꯧꯔꯒ ꯑꯣꯏꯅ ꯅꯝꯖꯔꯒꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗꯗꯤ ꯅꯝꯃꯔꯣꯏꯁꯤꯀꯣ ꯇꯜꯂꯦꯕ ꯃꯝꯁꯨ ꯃꯝꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯊꯕꯛ ꯆꯠꯂꯨꯕꯒꯤꯀꯣ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯏꯁꯩ ꯅꯝꯕꯁꯤ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯆꯠꯁꯦꯅ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯥꯗ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯍꯣꯔꯦꯟ ꯃꯊꯪ ꯇꯧꯗꯧꯔꯦ ꯗꯨꯀꯥꯟꯗ ꯍꯣꯔꯦꯟ ꯊꯛꯅ ꯆꯥꯅꯕ ꯈꯔ ꯂꯧꯔꯤ ꯀꯣꯔꯣꯛ ꯆꯪꯐꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯒꯦ ꯌꯧꯔꯦ ꯁꯣꯝ ꯌꯨꯝ ꯑꯅꯧꯕ ꯁꯣꯝꯗꯅ ꯌꯨꯝ ꯃꯟꯕ ꯁꯤ ꯂꯩꯗ꯭ꯔꯦ ꯇꯔꯛ ꯁꯤꯅ ꯏꯆꯦꯅꯤ ꯏꯕꯥꯏꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯁꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯒꯦ ꯏꯆꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯆꯠꯂꯅꯤ ꯋꯥ ꯃꯌꯥꯝꯁꯦ ꯋꯥ ꯑꯅꯧꯕ ꯐꯖꯗ꯭ꯔꯥ ꯌꯦꯡꯕꯗ ꯉꯧꯔꯥꯡꯅꯔꯕ ꯁꯝ yaudah Sium upgrade taurameh se koi situ warabane lau chapagi chak thong nang da nang nang la mai mi la push chai bin da gas bagar gas min da ya ma pip itete de wang koi Emou nupi mathakagi Singa Sunja Oi Singa Moi Sing Tete chade Ko atawa yo Oh Hả Oh Cá cha lấy ati hay chụp phim nào đó hay chụp phim nào này
시 ꯌꯥꯝ ꯐꯖꯔꯦ 시ꯅꯦ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯐꯖꯩꯕ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯔꯦꯛ ꯆꯟꯅꯤꯡꯉꯁꯨ ꯑꯩꯈꯣꯏ ꯚꯥꯏ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯌꯣꯔꯂꯥ 이제는 셈바 오씨 요도 말래 자해자 신도 말래 다그래 또 이대네 껐다 거의 제ano power cam 야우잔 누피네 거의 mention lấy chứ mention đi mua lại này này nam phải chưa bro 아무 내 말을 알아간디 고무로 와. 진짜 um나래 um네. 뭐 들으니? 시디 누피네 아이기도 짜나로 미빠 그라우. 또 기다마. 라나라니까 라나래네. I'm 리치 캠터 ai 0.8 đó là mình là point quạt point 2 rồi mình ai làm số mà này 무채 안오 밥을 먹어 합도 이제 안 농아했다 보네 갖고 합 아무 라이 도크라가나 뭐 게임 칸다 봐 안옵지 저tok khotok padadi 안오 합빠가 가리 타우번에서 농도 농아해갖고 kem nattabida bukka taagiba paayaganda paayhawdabagi taagaan kaaygibidu yam talleba lising 6-7 changaga semaga yam yaawgare amana botta hek tudikba chak chaarko adu namari injang kana tawri 시네 바자래 양 밤자래 시무파 시지 시행에는 칸만해봐 시 플라이징지 스마이 떠 시네 나래봐 우박 어디서 시 쫄라디 하잉 쫄라디 칸 쫄다나 혼나다 쫄다비도 쫓다나 혼나라 nga yao đây em nga đâu yao này coi chỉ nga đâu coi này đi bật rồi coi chỉ thầm mà mình cha khi am hầu như cái kismis cái am nhau banner busy am hầu này xí cái gì pi lâu lào vậy mình thật đó coi chị lâu lâu vậy sẽ kiểu vậy 승아 손자 신아 coi chị coi này làm gì mình thật nè coi hai tay 이거 떠내 거 hai lần là cái chắc chắn là không thật à thấy nằm đó mày thế hả lấy cái coi bị ăn ngang à ra yu thôi được thế
자, 자. 와. Người cai của bên bia ngai thế. Người cai của bên chế phát gì ham anh cơ. Chắc tôi không có mấy không chạy lên. Nằm ở này. Không kẹt tà bay vậy này thôi. Qua đi chắc em qua được. Recording tao không được mà. Cũng là tiền thâu can ngài thì nè. Để Mua để lại xin năm tới Việt Nam. Cái phải là kiểu để xe phải là mấy cái nha. Đâu? Sambu kia hay đi lô lạc lạc mà. Để đi lại thôi ha. Hay đi khi mang rồi. Wow. Ready? Ready. Kali also kali. One, two. Nhà mà này, anh lập cái video nó mau tum mấy video này. Mà xí đi sai được sản ra cái đó. Có gì, có mình xem một xin một này. Có gì thì tum rồi. Sẽ tum. Sa itong program. Sandang Senba Village platform haitare. Tangkul ki village amasu leibane chama chama yamna clean oiba moi mafamda yamna na leibane moi views yam fazei Vanessa Mahomes. Tamaram hai. Babung cha thak bro. Views yung Aya, kupazado. Naiye. Kang matamda sininaw laaga koi pam dune si mapam si ko. Haiga chadana mapam si yung imay. Kupazadi leitre. Smaina koi bachat pa phang ba guys. Naiye.
ꯐꯖꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯗꯤ ꯌꯦꯡꯕ ꯐꯪꯅꯤ ꯁꯤ ꯃꯐꯝꯁꯤꯗꯣ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯄꯨꯡ 6:30 ꯍꯦꯜꯂꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯒ ꯆꯞ ꯆꯥꯔꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯗꯕ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯃꯐꯝꯗ ꯃꯌꯥꯝꯁꯨ ꯀꯣꯏꯕꯤꯔꯛꯑꯣ ꯁꯤ ꯁꯟꯗꯪ ꯁꯦꯟꯕ ꯚꯤꯂꯦꯖ ꯃꯣꯏ ꯃꯊꯛ ꯍꯩꯒ ꯐꯥꯝ ꯀꯩꯀꯩ ꯇꯧꯐꯝ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯌꯦꯡꯕꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯧꯗꯒꯤ ꯑꯍꯟꯗꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯠꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅꯒ ꯆꯠꯇꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯕꯣꯔꯤꯡ ꯆꯨꯔ ꯂꯩꯕꯁꯦ ꯋꯥ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯑꯌꯨꯛꯇꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯦ ꯁꯤ ꯆꯠꯄꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯤꯍꯣꯝꯒꯨꯝꯕꯀꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯇꯧꯔꯒ ꯌꯣꯟꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯉꯥꯏ ꯑꯩ ꯌꯣꯟꯕ ꯃꯐꯝ ꯌꯧꯔꯦ ꯁꯤꯗꯁꯨ ꯌꯣꯜꯂꯦ ꯑꯗꯨꯒ ꯄꯤꯛꯅꯤꯛ ꯇꯧꯐꯝꯅꯦꯕ ꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯤꯛꯅꯤꯛꯀ ꯇꯧꯕ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯁꯤ ꯃꯊꯛꯇꯁꯨ ꯁꯤꯗ ꯀꯥꯔꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯩ ꯐꯖꯔꯦ ꯑꯁꯦꯡꯕ ꯆꯤꯡꯗꯣꯜ ꯄꯛꯅ ꯄꯥꯏꯔꯤꯕ ꯂꯩꯆꯜ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯌꯥꯝ ꯉꯥꯡꯅ ꯁꯥꯕ ꯂꯩꯔ ꯃꯅꯥꯔ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯌꯦꯜꯂꯣꯒ ꯔꯦꯗꯀ ꯌꯥꯟꯅꯔꯒ ꯐꯖꯔꯦ ꯁꯤꯁꯨ ꯄꯤꯛꯅꯤꯛ ꯇꯧꯕ ꯌꯥꯕ ꯃꯐꯝꯅꯦ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦ ꯃꯅꯨꯡꯗ ꯃꯌꯥꯝ ꯃꯆꯥ ꯃꯆꯥꯒ ꯍꯧꯔꯒ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯀꯨꯝꯃꯛꯑꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯖꯔꯛꯑꯒꯦ ꯐꯥꯔꯣ ꯚꯤꯂꯦꯖ ꯍꯣꯜꯅꯤ ꯃꯣꯏꯒꯤ ꯁꯤꯅ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯂꯧꯁꯤꯡ ꯂꯣꯏꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯌꯧꯔꯛꯇꯧꯔꯦ ꯌꯥꯎꯅꯦ ꯂꯧꯁꯦ ꯁꯪꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯨꯟꯗꯤ ꯃꯨꯟꯅꯔꯛꯑꯦ ꯂꯧ ꯂꯣꯛꯄꯒꯤ ꯄꯣꯏꯅꯨ ꯌꯧꯔꯛꯑꯦ ꯑꯗꯩꯗꯤ ꯂꯧ ꯂꯣꯛꯅꯕꯒꯤ ꯁ꯭ꯋꯥꯏ ꯂꯝꯕꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯐꯥꯎꯕ ꯒꯥꯔꯤꯗꯒꯤ ꯒꯥꯔꯤ ꯂꯧ ꯌꯩꯕ ꯃꯦꯆꯤꯟꯅ ꯀꯣꯏꯔꯒ ꯊꯝꯕ ꯇꯧꯔꯛꯑꯅꯤ ꯁꯤꯗꯩꯗꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯋꯦꯗꯔꯁꯤꯗꯤ ꯃꯨꯔꯦ ꯂꯧ ꯉꯥꯛꯄ ꯌꯥꯝ ꯌꯥꯎꯔꯦ ꯌꯩꯕꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯌꯥꯝ ꯃꯥꯡꯍꯟꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯃꯥꯡꯗꯕꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯏꯁꯤꯡ ꯏꯆꯥꯎꯗ ꯌꯥꯎꯈꯤꯕ ꯐꯧ ꯃꯥꯡꯈꯤꯕ ꯃꯄꯨꯈꯩꯗꯨꯗꯤ ꯊꯋꯥꯏ ꯆꯥꯛꯑꯝꯅꯤ ꯍꯥꯏꯗꯤ ꯀꯨꯝ ꯑꯃꯒꯤ ꯋꯥꯅ ꯊꯥꯖꯔꯒ ꯂꯦꯝꯅ ꯃꯥꯡꯈꯤꯕꯗꯨ ꯏꯁꯤꯡꯗꯨ
ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯝ ꯊꯣꯛꯑꯦꯗ ꯅꯥꯂꯥ ꯐꯠꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯍꯥꯏꯗꯤ ꯅꯥꯂꯥꯁꯦ ꯑꯗꯨꯝ ꯐꯨꯟꯖꯟꯒꯦ ꯂꯥꯁꯇ ꯏꯁꯤꯡ ꯃꯆꯦꯠ ꯑꯃꯐꯥꯎ ꯇꯨꯡꯅꯤꯡꯉꯥꯏ ꯖꯒꯥ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯅꯪꯉꯤꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯁꯦ ꯔꯦꯟꯗ ꯑꯃꯨꯛ ꯆꯠꯂꯤꯅꯦꯕꯀꯣ ꯋꯥꯡꯈꯩ ꯍꯥꯏꯒꯠꯂꯤꯅꯤ ꯔꯦꯟꯗ ꯆꯠꯂꯨꯔꯒ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯂꯧꯔꯒ ꯈꯨꯟꯗ ꯑꯃꯨꯛ ꯍꯥꯏꯊꯗꯣꯏꯕ मैं बोल कर